Ma'am Kurumjare dom deng bir bisim peng news ne peng reporters ta taram na oxere. ZDU Manipur State Unit ki President Khatri Mayum Biren na BJP na lusingba paliba Manipur lengak ta saugat patok le amadi amatangairaba JDU ki MLA ki sitting arrangement lakadaba State Assembly session da opposition bench ta arrange tawbiyo haina Manipur Governor da irubagi damak JDU Manipur State Unit ki President phamdagi lokthokre hairi JDU ki National Spokesperson Rajiv Ranjan na Pongdorokpagi matungena center ki luchingba tanaramdana chamamnaba thodok thoganbagidama JDU Manipur State Unit ki President Khatri Mayum Birenbu phamdagi lokthokpani hairi JDU na BJP na luchingba NDA lengak pu hanagumna saugatuna center ka loinana state singda adumak chanminakhigani haina pawdano makha tari pawdamasi ki hena mapung pha pawdamak impact news pu mijeng taduna laibiu